ngasi numida waram phongkiba toan manipuri siphongsingdigi maroibi ipausing khongosaraga manipur top channel gi maikedi myamna thamjage ahanbada kangla pawdigi khongosaraga nifugo mari suba fish fair competition pangdokre imoinu numitasu nga gi mela pangtoknaba department honari haisdingo fishery minister haisdingo na haikre se minister en berena lamdam sida sareng yokhatuna marang kaina puthona ba hawdokiba sareng project mai pakle lamdam sida nga si hiram kya da sejnari nga gi mela si ningol suko bakta toramba du sei kudingi imoinu numit irai thawni numit su fish fair competition mathang sahi digi pangtoknaba fishery department sem saba loire wapamasi manipur lenga ki fishery department sei kudingi ningol sako baga mari lainana pangtokpa nifuga mari suba annual fish fair cum fish crop competition Imphal East ki hapta kangjebungna pangthokiba thauram chief guest oiraduna magna phongdokibani thauram asida manida kogi chairman mayang Imphal kendra gi MLA Kongkhram Robindro Kombi kendra gi MLA Sansam Premsan fishery gi secretary hais Roshita amadi fishery gi director hais Balkrishna su saryaki chief guest oikiba hais dingo na makataraduna se minister gi pilot sareng project department ngami singa satminaduna paikhaliba project mai pakle sareng kg 3.5 lomba puthokpa ngamnabasu kaithel dati thadoktri sareng kg amagi manungda leiba singdi phanganma ngamle state asida mapandagi nga metric ton lising yankhai ni thoi darka leibana usilakli masi thingnaba department kana honaduna chawrakna metric ton nifu puthokle haibi yare lamdamasi hiram khudingda nga sijinari basi yenglaga ngami sing pokning thogat poina imoinu numitasu nga gi mela asi pangthokani nga phaba matamda masa phabiganu miyamna khongban sabiganu department asina nga gi pothokena puthokpa ngamnaba matam geba thabak thoram miyamna mateng pangbiu hakhibaga roinana nga gi mela asida makok tarakpada lupa lakh ama ani supa tarakpada lupa lising humdra amadi ahum supa tarakpada lupa lising yankhai gi award pibaga roinana indigenous nga sing puthokpa miyoi sing prize pigani hairi hensu pausna makhatana phongdorakli atopa pawmana police tagi AK munkhiba ma police na pharure police personnel ama suspend tokre hawkiba tang kungi marigi numidang pung nipan makhairom tabada Imphal East ki khurai lamlong kaithelda lagaw khawba thugaiba lakpu Imphal East police amadi lagaw khawba singa gi marak ningai sangdana badagi lagaw khawba miyoi singna police ki AK 47 rifle ani munkhiba adu sienaba miyoi ama police ta phare AK mulan khiba police personnel adusu thabak tagi suspend tokre police na pharaba miyoi dudi P Arjun Seikun ga manga apokpa Govind Khurai Sajur Laikai Degini Mahak Laikai gi club ka undertaking taunaraba matung condition khara thadokre adubu suspend tawkhraba police personnel dugi mamingdi sapsana khangmangamdri haina pausna phongdorakli makha satarak poina to papawm inquiry sa tharengai manungda MD na thabak puduna leirakli Syam Saran senja thumja ga mari leinana lok ayuktana lokhalakpa case amada sinariba MSPCL gi MD tha mapan hin inquiry sa tharabus hauju pawa thabak puduna leidi haina MPCC gi legal department gi chairman Sanauzam Syam Sarana phongdokre wapam singasi nungthil congress bona pangthokpa pawgi mipamna magna phongdokhibane magna makha taraduna Manipur sarkar na corruption free drug free haibana sing matang sa thorangi lokhatba sigi matungina legal department na corruption free asi kayam yamna mangjil thana sangshilibagi amadi mangjil thana thinglibagi haiba wapam khara thigatlubada phanglakpa wapam miyamna thamladuna MSPCL MSPDCL ani thokna leiduna maigi phibam phagana bonari ani si MD ani lei MD amana distribution company gi thabak thoram sing pui MD amana power gi thabak thoram sing pui MSPCL gi MDN sharat ki mathak wathok Sandel the power substation ama sabaga mari leina thokiba thawdo wathok lok ayuktana thigalakpadi gi aikhoi mayam tare masi February thar gi satharkhibani masi gi thawduk leiringai marasida PDCL gi MD Subhash Chandra Su local paper amada crore sani gi sayana ba leide haina thamlakliba sina taklibadi Manipur electric ki wathok asi khomang sauksinana corruption leide haibasi haidaba ngamloi lok ayukta gi matungine inquiry tawringe manungda ma ki thabak thoram sing puba lepkadabani adubu tha mapan helaba phawba puanduna leide masida sarkar sina ngasi phawbada karimata haidana leiramle haina su phongdokhi Amaromdana JNN na Paumising Award ani pigadori Ziri News Network editor in chief Seram Herazina thadorok pawmagi matungina Ziri bamgi Ziri News Network news agency asina Manipur state asigi Paumising pungning thogat pamadi media bu sakhotnaba khotnabigi panamda
JNN Paumission Award ani Pigadori, Award asi November gi tang kunda JNN gi taragani subama pokumon thoram da tantokani. Pigadori Award asi Ziri News Network ki sip advisors oiriba loinana BJP gi state ki general secretary oibadana Manipur Building and Other Construction Power Welfare Board Manipur gi chairperson oiriba ke Sarat Kumar Singana ma ki laikhidraba mapabung Sanaton Singa gi mingda katsabe awani. Award asi da sale oina lupa lising tara citation ama amadi salama yauri. Award asi sahi ani lairaga pigini. Award asi gi damak Jiribam district gi khwaidagi phaba paumi ama madi Jiribam district na taba atai district singdagi paumi ama award asi pigini. Award asi bu pibiya ba paumi manga nominate tawina bo All Manipur Working Journalists Unions Editor Guilds Manipur Hill Journalists Union amadi All Jiribam Working Journalists Union da haijabasu laikre. Award asigi final paumi amamam khananabagi process oina nominee manga adudagi JNN gi award committee na paumi amamam bo finalist oina khangani. Committee gi waremna aroiboigani. Masida Manipur gi media sing apex budi oiribising award asi pina bo honabada angama mateng pangbiduna hena phapatungi media person sing bo pukning thogat pamadi saukhatnaba angama mateng pangbirakani haibagi thajabasu laijai hainasu fongdorakli. Amaromdana Bangladesh Ningthau MP Leshemba Minister El Susindro Maite Yauna Ningol Sakobo Thoram Pangthoklagani. Patriotic Writers Forum Manipurna Manipuri Culturals Complex Bangladesh Amadi Manipuri Youth Forum Bangladesh Kusamnaraga Hayang Kiangai Ginini Panwa Minasida Bangladesh ki Ningol Sani Piba Sani Giyankai Punamioi Samri Giyankai Manipuri Culturals Complex Sakauduna Manipur gi Iong the Saba Polam Sing Kudol Tamnagani Manipulenga ki PHED Consumers Affairs Food and Public Distribution ki Minister El Susindro Maitei gi sponsorship ki makara pangthokadori Ningol Sakawigi Thoramasi Mai Pangna Pangthoknabagi dama Patriotic Writers Forum Manipur gi Miyoi Taragani Pan Saba Kangbuama ngasi ayu Bangladesh ta thungre Forum asigi Secretary Rakesh Naurem na lusingduna sakiba Bangladesh Kongsat aduda Forum gi President Naurebam Khambaluang Hanagi President Dr. Yaskul Khoirakpam Vice President Sobita Mongjam Guwahati Branch ki Secretary Raju Maibam Tripura Branch ki President Gurumayu Biplab Sharma Forum gi Life Member Dr. Naurem Sanatomba Dr. Lauriyam Santani Dr. Konthauzam Bimola Maibam Primozit Naurem Romila Surjita Ningthauza Philem Balesor Irom Bobo Zenis Naurem Amadi Jesmina Naurem Sana Sing Masak Nairam Hikasu Yauri Bangladesh ki Laimai the Khwaidagi Sauna Han Buna Pangtopo Oigadori Ningol Sakobugi Thoramasida Minister El Susindro Amadi Rajya Sabha MP Iningthau Leshim Sanaza Wanina Mathangsina Chief Guest Amadi Special Guest Oina Saruyagani People's Republic of Bangladesh ki thabak gi patharaba Additional Secretary Singh Sasikumar Singh amadi Kongkham Nilmoni anina Guest of Honor oina saruk yarugadaba thauramasida Patriotic Writers Forum Manipur gi President Naurebam Khamba Luwang MCC ki President Jayanta Singh amadi MYF ki President Hijam Sushilna puna President member oina saruk yagani Ningol Sakoba Horakibigi Puarigi Matamna Dr. Yeskul Kwerapum Amadi Ningol Sakobana Kunai the Piri Bakana Bahabi Hiramda Manipur University gi Additional Professor Dr. Naurem Sanatomana Wangangani Ningsing Be Handa Bangladesh Saliba Patriotic Writers Forum gi Kongsan Asigi Manungsana October Kunganipan Manipuri Culturals Complex Manipuri Language Literacy and Culture gi Maram Nom Yueba International Seminar Amaspangdukani Seminar si the Bangladesh amadi Manipur gi scholar taramungna paper present awani loidana Bangladesh ki mitai singna khundariba Banukas Basgaon Damai amadi selena sing mafam singna su satuna mitai isin inaw sing maramna study tarakani haina Patriotic Writers Forum Manipur gi Assistant Secretary AK Ganeshuri gi sirol amana haidi haina su paus na makatana phongdorakli atopa paumana PPCM gi yengsin khongset sathari Paringnai na Satrako Protection and Preservation Committee Manipur Kanglaipa ki mafam singna phamliba kaitel singda expiry oiba pot wet chudana yoliba pot sing dukan sing the government piba price list thet pra haibana singba yengsin khongset PPCM gi convener maibam beseshun lusing duna paumi singa loinana ngarang pauna kaitel gi Massachusetts road manung na phamliba wholesale dukan sing yengsin kre
PPCM na hanjin hanjin price reach thetpiu loinana pot leiba lakosingda case memo asingba PPU hairabasu dukan khara khak natana ayamba dukan singda asingba case memo pidana sejam do oina iraba piramba thengnara ki haina PPCM na thadorok pasirol amana khangalakli sirol asina makha taraduna yengsin khongse satharakliba sida mari leina lenga ki official singna tumina leibigi mutta thokpiraktuna sarugya biyo amadi mateng pangbiu haina su phongdorakli atopa pawamana Loan yadaba mongda Aadhaar card saramba Mercy Tribal Agency matam kaktana thong thingjinkre Lelong Bazar da leba Mercy Tribal Agency na loan yadaba mongda Bangladesh masama bu illegal oina Aadhaar card saramba gi dabu matam kaktana MMWO amadi Lelong Bazar Development Club na thong thingjinkre Thaudo si saliba tha si mapalam dagi lakpa Bangladesh masama Lelong da thabak suduna lermadagi Lelong police na phagatpadagi mapuwang pong sa Thabada Aina yadaba mongda Aadhaar card saramba senabadagi Mercy Tribal Agency asibu matam kaktana thingjinbagi thaba si sathabani haina Lelong Bazar Development Club ki Assistant Secretary MD Nauksa na phongdorakibani mana makha tarduna sigumba loan yadaba mongda mitop singi Aadhaar card sava amata yaroi makha tana area sida mitop sing thidokpagi drive satharagani haina sa phongdorakli Amaromdana Laikidraba Sumang Nilagi Saknairaba Sachakpa Longjam Khamba Maitegi Mafamna Awaba Phongdokre Manipur State Sumang Nila Council Sumang Nilagi Saknairaba Longjam Khamba Maitei Top Upopi Makhalaikai Impal West Leibana Laikidabada Sadanjari Katuna Awaba Phongdokgi Thoram Pangdokre Thoramasida Sumang Nila Council gi Vice President El Tomba Singa Sumang Nila Council Award Committee gi Chairman Ketri Zugindro MSD amadi PS Gunasandra Sharma Lifetime President Sumang Lila Council na Mithunglen oina amadi Sumang Lila bu nungsibiba members na saryaki Manipur State Sumang Lila Council gi Lifetime Secretary Sograpam Hemantana Thauramadu taramna opagi warol pibaga loinana saisakpa longjam khamba maitaina ngalingi matamda Sumang Lila gi damang kathokpiramba kayabu singtaki Sumang Lila bu matam amada awangba thakta pukhatnaba honabada asoba thaudang lawbiramki Thauramasi Council Sigi General Secretary Yumnam Nilasandra Haikibada Sumang Lila Gidama Kathokpiramba Singna Laikidraba Matam the State Kitak Ikai Kumnabu Utpahibisi Sumang Lila Kananabi Iho Sagatpa Council Sigi Calendar Thoram Amaniloina Kunayasi Kananaba Taudang Singi Manung Lila Kanaba Iho Shishu Amani Habida Haiman Matolo Haiki Makasa Tarapoina Kangli Paki Maida News to get Topamarueva Paukrana Seminist and Birena Ningol Sokobi Yepa Pausal Pirakli Ningol Sakoba Sida Mapalam gi Polam Singda Mipan Tangdana Aikogi Putoksariba Polam Sing Sizinasi Minister Manipur gi Puariga Sago Narava Isanise Ine Ima Singi Sayamagi Manunda Amutang Topa Ningol Sakobana Lakpa Manipur gi Minister and Biren gi Mekadigi Yay Pausal Pirakli Se Minister Yay Pausal Sinhai Manipur gi Puari that Nupisina Lokiba Taudang Sing politically, economically Socially Rom the Yang Lubra, Toidok Hendok Malem Gimiam na Sonari Amadi, Pidam Ninga Ori Bangatani, Nasisu Manipuri Ras Nitigi Lamda, Socially Oiba Lamda Amadi, Sel Tungoeba Hiram Kiada, Nupi Oeba, Isanise Imasin Asobo Taudang Loribani, Masigi Mataka Sana Konabigi Lamda Manipuri Nupising Yam Sauna Manipur Amadi, Barat Malem Sanabigi Lamai, the Awang Matakta, Pukatuna Masak Taktuna Lakni Benhadi, Said Minister Yepa Pausel Sina. Makatari bedi Manipur mata-matam gilakpa social evil sing anti-state elements sing zati gi mayok to leiba kaya lamdam sigi ise-isan ima singna mata-matam gi saklo lawduna thengna duna lakpiri nishana tuholagadaba amadi manghalagadaba Manipur miyambu kanana bohonabada nishaban iho hoduna nishagi ipaktagi Manipur miyam kanana bohonari Manipur gi apun masaktamda Armed Forces Special Power Act apaspagi makada security forcing na kahen mathabak sa thrakpa matamda Ise Sanamadi, Ima Singna, Ahinung Til Tumdana Kuta Maira Pai, the Maira Pai Bigi, Sakro Lauduna, Masama Sumapur, Bishingo Ahinung Til, Tum the Sadan Ngaxi, and the Lakiba Manipurgi Poari in the Sakini. Lamdamasida Lavidi, community singing America, Apabamari, Lena Bohona, Manipurgi, Nupisina, Tabak Thoram Kiara, Lauri, Taudang, Barat Ramadi, Malem Gilebok Singna, Tamzani. Ngasi Manipurgi sing masum tamda state ki setmilon fagana bohonabada lauriba thaudang amanidang palabada Manipurgi tampaki lamda ima kaithel sing da lauriba masigi economy activity singilam da lauriba ima kaithel sing da lauriba economy activity loinana makal makakya gi self help group
फाइट की मखाद नुपी लिसिंग निफुग मथुगी मथक्ता थबक सुवंदुना सिंगिलमदा एम्प्लॉयमेंट कया पीरिबा तंपाक की सरुकता नुपी लिसिंग यंखै हेना MSRNRM की मखादा सेल्फ हेल्प ग्रुप सिंग पीरिबा कानबा पुथोकलिबा पोथोकया ngasi di ima ise isen singna होनबदगी मणिपुर थोइदोक हेंदोना अदुगुंबा प्राइम मिनिस्टर नरेंद्र मोदी की अतमा निर्वाह भारत की सरुक अमदसु यामना चावना थौदांग लौरे हैबदा हैमन बथौरै हेलुंगी पुथोकसिंग पुथोकतुन इसा इसागी सेल्फ हेल्प ग्रुप सिंग पुथोकलिबा ऑर्गेनिक की पुथोकसिंग साना थनबा फूड प्रोसेसिंग तौरबा हाइरागी पुथोक क्यासु इसे इसन इमा सिंगना पुथोकलिबसिंग थोइदोक हेंदोना मणिपुर की इमा इसे इसन सिंग असि थगतनिंगाय अमदि फिदमनिंगाय ओइदि निंगोल सकौबना लाकपसिदा अहाकना मणिपुर की इमा इसे इसन सिंगदा येफे पाउजल पिजबग लोइना अखोगी पोथोकना अखोइबु सक्ताक्सबमदि अखोगी सिटमिलोन ओइबगी सतनबी हौख्रबनिना हंदकी निंगोल सकौबा असिदसु मपालमगी पोलमसिंगदा मिपान तांगदना अखोगी स्टेट असिदा पुथोकसरिबा पोलमसिंग मोमागी मखादा पुथोकलिबा ऑर्गेनिक ओइबा पोथोकसिंग मयामसिना मोटसिलगा मपालमगी पुथोकसिंग सिजनदनबसु आइगी मैकेदी इमा इसे इसन सिंगी मफमदा अपील तौजरी नुंगाइख्रबा नुंसीख्रबा नुमित असिदा सिंगतम खाइदना मबुंग मपा पुनमंगना मसन मसे मसासिंग नुंसी सानना साक सरामा समिननबा कौबीरगा ईश्वरगुमलबी लाइगुमलबी इमा इसनिसे सिंग पुंसी नुंसांगना लाइबाक इंगसिगना तपना अखोय अमत ओइना सिंगमी तमी खाइदना पुनि हिंगमिनबा यानबगी थाउजालदु इमा इसल इसे सिंगदगी अखोय नुपा ओइबा मबुंग मपासिंगना निजहौसी लहौसी हाइरिब नुमित असिदा गाड़ी थौबा लमी चत्म मतमदा स्पीड तपना तपना चटपीदुना असो अपन याउदबा इंगना सिगना मबुंग मपासिंग मसे मसन सिंगी नुंगाइमिनबा बोर पीनबा नुमित अमुक एहनसी हनसो अपील तौजरी अतोप पावमना अनक्लेम डेड बॉडी नि हाइदुना फुमजिनख्रबा माहिरुइ अमा लौथोकलगा पोस्टमार्टम तौगदोरी पांगैदा लेबा सटी इंस्टीट्यूट ऑफ पैरामेडिकल्स एंड मैनेजमेंट दा डिप्लोमा इन MLT फर्स्ट सेमिस्टर तमनिबे इम्फाल ईस्ट की खोराई होंगै लैकाइदगी माहिरुइ नुपा मचा मा हौखिबो अक्टोबर 13 दगी इंस्टीट्यूट असिगी हॉस्टल दगी थोखिबदगी थीबा खंगदना लैरकपदगी माहिरुइ असिगी इमुंग मनुंगी मियोइ सिंग अमदि इंस्टीट्यूट असिगी अथॉरिटी की कंबुगा हाइगांग पुलिस स्टेशन मिसिंग रिपोर्ट अमा तौदुना लैरिङै सेरक्ता थीबा खंगदना लैरकिबा माहिरुइ असिगी असिबाक्सांग अक्टोबर 13 दा नॉर्थ एयर सिगी टॉयलेट मयादगी फंगलबा मतुंगदा अनक्लेम डेड बॉडी न हाइना सिंगमैरोंग सेराउक सिंग फुमजिंख्रे हाइदि माहिरुइ असिगी असिबाक्सांग अक्टोबर 13 दा हेक फंगबगा हाइगांग पुलिसना पाउक्से सिंग असिबाक्सांग असि फंगले हाइदुना मरि लेनबा इमुंगी मियोइ सिंगदा खांगनबदा कानामता क्लेम तौरक्तबदगी पोस्टमार्टम तौरबा मतुंगदा अनक्लेम डेड बॉडी नि हाइदुना सिंगमैरोंग सैराउक सिंगी मफम अमदा लैरोल चनसिंख्रे हाइदि अदुबो लैरोल चनसिंख्रबा मतुंगदा असिबाक्सांग असि इमुंग मनुंगना हाइगांग पुलिस की खुथांगदगी मसक खंगलकदगी मरि लेनबा मजिस्ट्रेट वकतुना असिबाक्सांग असि अमुक लौथोक्तुना पोस्टमार्टम तौहनबियो हाइबदगी तौगदोरि हाइदि लैखिद्रबा माहिरुइ असिगी ममी ngangbam इलसेज सिंगा सहीकुन अपोक्पा ngangbam दनजि कौई खोराई अहोंगै लेकाइदगिनी माइरुइ सिगी मिसिगी मतांग ईस्टर्न एजुकेशनल क्लब एंड सिटीजन क्लब खुराई अमदि लैखिद्रबगी इमुंगी मियोइ सिंग रोइनना ngasi nungtul pungam ama tab matamda manipur press cup ta pawgi mifam ama pangtokre pawgi mifam aduda laikidraba mahiru esigi masi ratana devi na phungdokhibadi ma ki mana nupana tamliba pangai da leiba institute asidagi october 12 gi ayukta mana nupana phone taraktuna ma ki awatpa bucket tab hapen thibirangnaba hairaki masigi matunu numit asimaki nungthildu mahak yu ngaurga hostel la sanglakle haina warden imungi miyoisna phone taraki numit asigi numidang pung nipan makai tabada imungi miyoisna hostel dagi lawbu satpada mahiru asi hostel dagi sentokre thiba khangdre haina khangalaki masigi matungda institute asigi hostel gi authority ga imungi miyoisinga october 13 da hangang police station missing report ama tawki masigi matungda institute asigi authority na matawkram na hostel dagi mahiru asi thokibano habigi matang imung munungi miyoisingda maram amata khangalaktana tomina lesinki roinana hostel asigi gate lona CCTV camera amadi warden leina mahiru asi thokiba khangauda ba haibisi yamna singnani ni institute asina october 13 dagi ngasi phawba thausadana tumina laithokli biskari gino misi asi yamna singnane oi haina laikhidraba mahiru asigi masina makatana phungdokhi serasito october 10 gi numidang pung 3:35 rom taba matamda hangang PS ki maikei digi laikhidraba mahiru asigi masigi phone photo ama tharakhi photo laikhidraba mapanupa adura haina hanglakhi photo adu thiba khangdana laikhiba mapanupa oiramkhi
Hangang police ki maikei gi phungdorokpagi matunginadi laikhidraba mahiru asi thiba khangdana lairakpagi mission report atai police station thaduna paupi duna khanki mahiru asi gi asi baksang phanglaba matungda claim taunaba pauksi singa haplaba matungdagi kanamata toroktabadi unclaimed dead body ni haiduna police na mari lenaba ain goeba thabak lokholaba matungda sairau singda lairon sankhibani hain hangang police na imung munungda phongdoraki haidi Misi esi ki matangna laikhidraba imung munungi miyoi singado Eastern Educational Club amadi Citizen Club Khurai gi maikei gi phongdoraklibadi misi esi yamna singnai angang asi sire khanglaba phawbada institute esi gi authority na tumina laisiliba amadi ngasi phawbada laikhidraba mahiru esi gi imungda laktana karigum amata haidriba si karigino autunara angang asi hatkibra haibagi singnaba lai misi esi gi asengba langla langsin khangnabagi namakta ngasi Impal West ki ADM da imung manungi maikei gi application ma thakri application asigi matung ina ADM gi maikei gi phumjini khriba si baksang asi mari lenaba police station gi miyosing forensic science amadi magistrate ki team ama yauraga laukthoknaba khangale loinana asi baksang asi jenims ki mokto thamlaba matungda amukhana postmortem tawraga matawkram na sibano haibadu khangba pami henisu club ani gi miyosing amadi imung manungi miyosing na phongdokhi haidi Makasa tarakpo ina mayamna tendak na thamjage se minister biren gi war of drug pu sogatpo oina sekmai da football match sanakre awang sekmai schedule caste development committee ASSCDC na manipur gi se minister n biren hawdokhiba war on drug pu sogatpo oina awang sekmai kaujeng lai mamang lekai football ground sekmai OC 11 amadi Prada Kurukul Taraga Matue Anige friendly football match Tuni Tungasi Sanakre football match Hawdokigi Thoramada ASSCDC gi President Khwairapam Surjamani na Fungdoki with the Awang Shikmai Horakli Nahal Road Sinda Pataba Mayaka Sinjak Sijanadanavi Pausel Sanopo and Ngasigi football match Sanabani Mes Asina Masamo Pabo Kunayama Siemadangasi Nahasingi Tawdangle Habadu Ulagani Hana Fungdoki ID Amaromdana Manipur lengana yakshin mangamdaba mafamsing UCM na satuna yakshilagani Manipur gi ngamkhai amadi manu hanjin mafamsing da tariba khunjasing gidama UCM na matam supada lepkani Jaisandra ngasi United Committee Manipur UCM amadi Indian Council of Agricultural Research ICAR ga kusamnaduna Behang Range amasum Moljin Village Chusampur District ki farmer singda kesunat pambi lising ani gentokre loinana Manipur gi lengana Yakshin mangamdaba mafamsing UCM na satuna yengsilagani haina UCM gi IPR Secretary Laishemba Lamabana Press Thadorok Pasirol Asina Haidi Lami Singna Kesunat Pambi Sing Yentokpigi Thoramasida UCM gi President Jaisandra Konthaujamna Phungdokibadi UCM na ngamkhai ngagliba khunjasing da leptana mating pamgi saruam oina ngasi Kesunat Pambi Sing pijabani Hairiba khunjasing asina sentok lambi marang kaina lainaba madi pothok marang kaina puthoktu sinjak ta mipal tangdrab iramdam ma oinabani Manipur gi manung hanjinba mafam sing da lengana thadariba scheme sing yauba ngamdaba mafam sing UCM na satuna yingsingani mafam aduna lairamliba awat pasing maru oina health education electricity amasum lambi thongi matangda phanglakpa report sing mari lainaba authority da taksinduna Thabak oina pangthoknaba hotnagani masida lengana angama mateng pangbiu Manipur gi manung hanjinba amadi ngamkhai da lairiba khunjasing gi namakta matam supada UCM na lepkani Manipur sakhwat ke hairabadi manung hanjina lairiba singi kulsing sakhwatana Manipur sakhwatle habi yaroi aikhoi khudingma thongmanana sakhwatminaba mathau tai hairi amaromdana imungda nungmai kapsilakre Ngarang Diwali gi harau nungaiba phungdoktuna Bombula Thabada Nattana mafam kyara nungmai Kapthoknabasu Yaore hairi Ngarang numidang pung taren makhairum taba matamda masa khangdaba singna singjamai police station ki manung sana leiba maibam lekai bokul makhongda leiba sanglakpam saubigi mayumna nungmai maru ama kapsilakre hairi pausinai nungmai maru adu saubigi yumthaktagi phaujilaktuna angang ani phamungda sumduna leiringaida phamungda tarakhibane hairi adu moinam aso apandi yaukhiba amata leiti su hairi manaba pauksi dige topa paumana sendoi saba sabisingna ima kaithel masak thiali Masing yamlaba sindoi saba sabi singna nongmagi lukmai panjariba ima kaithel singi ima singmu nongmagi yoshilakli pauksi asina akhandana thigalubada lukmai panduna nongmagi hingnabagi lanphamda kaithel ahum amadi akoibada pochai yonjariba singi mapamda senhunbi tawduna sindoi sauna lawbana lukmai mutpada natana potpham phawba sindoi saba sabi singi mukhuta takiba masing yamsilakli amaromda ima kaithel singa sida lukmai panbagi namada phizalai teng phajaba setuna akhuba politics toba miyai kya amana kaithel sigi mamaida hamukta sile
Niyom kaina ima kaithel sing asida senhunbi tawduna sindoi sauna sadun ima singi singlidigi I subliba singbu lenga asina yingsil haudrabadi ima kaithel asigi phajaba mangkiba yana leiri swaidi Amaromdana laina haksang phana thamana yoga natana atai leti disi subas Siel sangdana ariba mongda aikoi miyoibigi haksang phana thamnaba honabada yoga sanaba natana atai ama leiti haina Deputy Commissioner Thabada Hantim Subas na phongdokre wafamasi ngasi Kaksing District ki Yoga Sana Sports Association Kaksing Sumnang Laikai na sinduna Library and Information Center Kaksing gi auditorium da pangtokiba association atu lingkat hibagi sai ama mapung parapagi ahanba anniversary celebration amadi association adu na sinduna pangtokiba ahanba Kaksing District Yoga Sana Championship 2022-23 gi mana matum yenthokpagi thoram amada phongdorakhibane so haidi Makasa tarak poina pandam pauksi dige topa pau mana lengak na corruption free state oihangani haibisi corruption free da tawhangani haibaga sap manare Congress Manipur lengak na corruption free state oihangani haibisi corruption free da tawhangani haibaga sap manare haina Manipur Pradesh Congress Committee na sakarasit amaral sirakri ngasi Congress bo na pangthokiba paugi mipamada MPCC gi Legal Department gi Chairman Shyam Sarana phongdokibada MSPDCL amadi MSPCL ga mari lainana senja thumja tawgi wathok haujik lakli MSPCL gi MD Sarat ki yumda red chatakhibigi wathok lairingai manungda MSPDCL gi MD Subhash Chandra gi sulupa crore khara senare haiba ma lakliba sina takpadi power department asida corruption gi makon oiduna lairi haiba takpani Manipur lengana corruption free state oihangani haibisi corruption free da tawhangani haibaga sap manare corruption ga mari lendana thabak laukhatli haibigi khudam lairabadi puthorau corruption thingnaba amata ngairaba upaidi transparency amadi accountability lehanbani haina sa phongdokhi atopa pawmana committee muthale thasigi saiset taraga taruki nungthil pung ani taba matamna demand committee of the construction of ethnic heritage park kaibulam jawgi executive body gi oiba club sing maira paibi ima sing miyamna yamna kupna muna khanaraba matungda saisigi jungi kungani pani gi hoduna sanga ethnic heritage park sabaga mari lenana semkiba demand committee on construction of ethnic heritage park kaibulam jaw ngasidigi muthale Letter head amadi masiga mari lena bukudimak sanaroi karigumba makhata ba problem tholakpada committee ga mari amata lainaroi haina lup asigi president ningthausam sanato man thadorakpa sirol amana su phongdorakli amaromdana ningol sakobna lakpada kimax na yepa pauzal pirakli ningol singna khawrang na ngai jarakpa hiangai thagini ni panma ningol sakob numina lakpada lamdamasigi ningol sing amadi lamdamasigi wangmada laikrabi ningol singbu kimax na yepa pauzal pirakli Kanglai Indigenous Martial Arts and Cultural Society Kimax ki sirol aman hai handak sahigi ningol sakobna lakpagi iroinana kunai sibu hena tangdu laitaba hingsa laitaba madi ingtapa kunai ma purakna bagidamak ningol singbu mabung mawpa oiribisingna minungsigi thaujala du pibiram oirasunu suhaidi Lamdamasida yel haungi matamdagi hauna sataduna laklaba masin manawgi maribu hena session banungsi lipuna pulliba numit asibu ngasisu lamdamasida leptana sai khudingi pangtoktuna lakli asigumba thauram numit asibu sai kharagi mamangdagi mabung mawpa singna masal masi singidama ngamjaba khudolpot tamjaba sida hidanabagi thawong satharakpagi mamisu sauna kunai sida uba phangi masimakti yamna laibak thiba madi ningol sakawbagi wanthok asibu lana lamjinglakpagi mami amani maramasina siguma khodol pot hidanabagi wakholon amasum thawong singasi khunai sigi ningol singna thadoktuna mabung mapa oiba amadi masin mapa oibagi adai leita tatuk tasin tawduna numira sigi wanthok laina mabung mapa oibisingna ngamjaba mathelukoi langduna ningol oibi masi masal singidama hotnaramliba du haraw momon minokal loinana Saminaba haibisina mapung oiba numit asigi panam oiribani haidianasu pausina makhatana phongdorakli Loisilak poina tentang ngasi state si gori COVID-19 update ma'am da thamjage ngasi gori positivity rate 0.0% haibni ngasi state sida miyoi amata COVID-19 na positive oikiba thengnaraktre haidi duga apun boina ngasi covid test tokiba miyoi masingna humphugani thoini duga miyoi amata laikidabagi claim lakte haina ngasi gi status update on COVID-19 na su makhatana report taragli duga Hojguri di ma'am pau si matang sa lusinjarage amasu ma'am puna anaw update ngamin si haini su channel sigi mekai digi ma'ang ifam na thamjari